Lakhipuronline puthokjaba June gi tang 18 irai numit ki Khomjinba Pao tabirasi. Ahanbada maruoiba pau. Silchar Joy Guwahati Lambi National Highway number 6 ki saruk kharada laibak kin thaba amadi sorok ningkhai bana gari chatok chasinda yamna chauna apon bathokle. Adi Rang Foundation na hayeng June gi tang 19 Agartala da Classical Manipuri Solo Dance Festival pangthokadori. Dolu Chabagan Bachau Samanoi Samitina Amuba Best Hetuna Black Day pangthokre amasung Jiri Tipai Muk Road Lambi asi makhata na ngarang dagi thingbagi khongjang chaksinkhre. Haujik mapungoi papau tabirasi. Nong leptana chubana maram oiraga Nongpok Jayantia Chingjilagi Lumsnong Police Station ki manung chanbada Silchar Joy Guwahati Lambi National Highway number 6 ki saruk khara laibakin thaba amadi sorok ningkhai bana maram oiraga lambi chatok chasinda yamna chauna apan bathokle. Chingthaktagi chentharakpa akanba ising ichelna yamna henna awaba mayok nahali hairiba National Highway asida gari achoba chatanaba haikre. Sonapur gi akoibagi phibamsu akibagi phibamda leiri masing yamkraba gari kaya mafam asida panduna leiri. Police amadi local administration na hairiba mafam asida panduna leiba passenger sing amasung gari driver sing mateng pinanaba sem saduna leiri. Nakalamaromda Nongchup Jayantia Chingjilagi Joy Amlarem Lambigi Triongriang Thong Mathakta Leibakin Thabagi Paulakli. Hairiba Leibakin Thabagi Mafam Sing Sengdok Nabagi Thabak Kana Chathari. Sibsagar gi MLA Akhil Gogoisu Chingkin Thabadagi passenger mayam panba marakasida awaba mayoknari. Mahakna Barak Tampak ki asigumba chaitheng asigidamak mahakna hojik lairiba lambi asina taba atopa gari lambi amadi rail lambi amasu semgatnabagi apama phangdokhi. Panba yai hokiba leibak pokpa numita haila kandida pangthokiba mifam amada saruk yaruba matung Raijor Dolgi Sabhapati amadi Sibsagar gi MLA Akhil Gogoi halakbagi lambida mahaksu awaba phibam asi mayoknakibani. Barak উপত্যকাৰ কাৰণে এটা বিকল্প ৰাষ্ট্ৰীয় ঘাইপথ লাগে। নেলি হৈ জাগিৰোডৰ নেলি হৈ তুৰুক এনচি হিলছৰ তুৰুক হৈ একেবাৰে ভায়া তুৰুক শিলচৰলৈ এটা ৰাষ্ট্ৰীয় ঘাইপথ লাগে, বিকল্প ৰাষ্ট্ৰীয় ঘাইপথ লাগে। আমি বৰাকক এনেকৈ বিচ্ছিন্ন কৰি ৰখাটো আৰু মেঘালয়ৰ মাজেদি বৰাকলৈ অহা কথাটো কেতিয়াও ভাল হোৱা নাই। দ্বিতীয় বস্তুটো ৰাষ্ট্ৰীয় এটা বিকল্প ৰেলপথ লাগে। বিকল্প ৰেলপথটো লাগে লংকাৰ পৰা চন্দনাথপুৰ হৈ ডিমা হাছাও প্লেইনছ এৰিয়াৰ মাজেদি এটা বিকল্প ৰেলপথ লাগে। Adi Rang Foundation na Azadi ka Amrit Mahotsav ki mari lenana Sangeet Natak Academy New Delhi ki mateng lauraga hayeng June gi tang 19 Agartala Muktadhar Auditorium Hall da Classical Manipuri Solo Dance Festival pangthokadori. Festival asi Manipur dagi Maharani Khidirani na Maira Chukatuna hodokpigani. Festival da chief guest oina Maharashtra dagi Wardha Performing Arts ki SDO Dr. Om Prakash Bharati, Manipur dagi Maharaj Kumari Hema Manjuri Devi, Tripura gi cultural activist Khetrimayu Madhavi amasung Adi Rangi advisor Srimati Kiranmala Debbarmana president oigani. Classical solo dance da saruk yagada pamiyoi singdi Bankim Sudesna Swapna Purnima Asa Vidyananda amasung Surjit Debbarmani haina Agartala dagi RK Tarunjit na paudam lagli. Dolu Chabagan Bachau Samanoi Samitina Section 144 Laina Amuba Best Hetuna June gi tang 19 Black Day pangthokre.
Kasargi mafam kayada amadi dolucha baganda section samaga nifumari thamjinduna praja singi democratic right ta temsing narakpabu yaning da phongdok laduna yamlaba miyamna khutta play card paiduna amadi amuba badge thetuna nong marakta yaning da phongdokhi silchar gi khudira murti gi mamangda pangthoki ba thoramaduda maikai maridagi police amadi CRPF na question ki adubu apha apundi thokide hairi thoramaduda Dr. Maimam Santi Kumar Nirmal Kumar Das Hilol Bhattacharji Dipongkor Chondo amadi Orindom Deb na chingba miyoi singna wangangki police na bagan gi worker singbo kihanba tokpiu amadi khongjang changsiliba miyoi singbo su kihanbat lep nanaba dabi thamki loinana dulucha bagan bu hinganduna thabak pibinaba Assam lengak amadi Kasar administration gi mafamda taksinki Jiri Tipai Muk Road lambi asi semdabana maram hoiraga pungni phunipan gi JT Road lambi asi ban kauraba matung lengakna thabak oina pangthok piraktabadagi ngarangdagi amok ayuk pung 3 tagi lakliba tang 18 gi nungtil pung 3 phawbada JT Road lambi thingbagi khongjang Chingdong Lekai Women's Organization gi member sing amadi Jiribam dalai riba CSO singalena ban tawkibadagi lamdam asigi miyamna chathok sasinda chauna akaiba pire masida thoganing tabai thodok sing thoktanaba Jiri police tamagi kayada ngak senbagi thabak chathari lambi thingba singna FCI mamang amadi Dibong Karongda masing yamlaba miyam sing thoroktuna lambi thingki Aroibada maroiba pau amukhanna Silchar Joy Guwahati lambi National Highway number 6 ki saruk kharada laibak kin thaba amadi sorok ningkhai bana gari chatok chasinda yamna chauna apon bathokle Adi Rang Foundation na hayeng June gi tang 19 Agartala da Classical Manipuri Solo Dance Festival pangthokadori Dolu cha bagan bachau samanoi samiti na amuba best hetuna blackte pangthokre amasung Jiri Tipai Muk Road lambi asi makhata na ngarangdagi thingbagi khongjang chaksinkhre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare